ꯇꯦꯟꯇꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯁꯖꯤ ꯑꯁꯦꯝꯕ ꯌꯣꯜꯂꯝꯕꯒꯤ ꯐꯥꯔꯦ JCCWB Joint Coordination Committee on Wildlife and Biodiversity JCCWB Manipur ngase Lamphel Supermarket tagi saji asemba khara yole habigi pau phangbadagi khudakta yening Animals Foundation gi executive members sing KSH Johnson amadi Alex na lusingba team amana sangsinduna iroi semba forest bit officer amadi Lamphel police personnel sing yauna Sidul 4 gi manung chaliba saji asemba KG ahum makhai ga konana Thari Moi Mar Saidang Village Chuchampur Pharaba matungda Central Forest Division the case ama register tawbinana ba khusinakre hairi Maral leramnabadi Wildlife Protection Act 1972 gi matungina maral phangba yana leiri makha tana sigumba wildlife crime tawbisingi mathakta committee gi members singnaba mafam singda miyeng thambago loinana wildlife crime siga mari leinaba thabak sing satharamba thengnaragadi Wildlife Protection Act 1972 gi matung Sahi ahum jail da laiba amadi phangpham thokpa chairak phanganana ba khongthang kya lakholagani hairi saji asima yolam liba miye dugi machin hangbada Chuchampur gi market singda wildlife meat marang kain aduma phangbana aikoi su Imphal market ta khara leiduna purakpani haba wafam kya su palli hairi singi manung hanjinba market singda wildlife meat phong na yonbagi thabak kya satharakbasina miyoi kya su Valley area da kari su khandana satharakbagi mami sauna tarakli Mari lena basing miyeng sanghaning bagi apam committee sigi maikei digi thamlakli lamlaki sau se yaudana aikoi miyoi bana kuina hingduna leiba ngamloi makhoi bu ngakpi senbisi